Lakhipuronline puthokjaba June gi tang 15 Jumsa kaisa numit ki Khomjinba Pao tabirase. Ahanbada maroiba Pao Agartala Obhoynagarda chayol ani chupna chatharakiba Manipur State Handloom Expo 2022 loisinkhre. Lakliba pung kunmari da Kasar jila yauna Dima Hasauna chingma mafamsingda nong kanna churaba yai hairi. Pung nipunipan gi Jeti Road lambi thingbagi khongjang ngarang loisinkhre. DC ga unaraba matung makhataba khongjang changsingadawri. Jiribamda sanakiba Rohini Kumar Memorial Trophy Kangi Final Match da Sinlon Club na Laisem Club pu maithian kre amasung kunmathoi suba protest day gi thoram Imphal gi kwa kaithil da amuk kona sinduna pangthokre. Haujik mapungoi pa pau tabirase. Agartala Obhoynagar da chayol ani chupna chatharakiba Manipur State Handloom Expo 2022 ngarang loisinkhre. Loisinbagi thoramda Manipur Handloom Handicraft Development Corporation gi manager Thongam Rabi na tharoma pu oiraga chief guest oina Manipur gi saknairaba social worker Mutua Bahadur aduga guest oina Bharat Sarkar gi Ministry of Textiles gi Tripura da leiba Weaver Services Center gi Assistant Director Sukumar Pal Puthiba Welfare gi President M Indramani Singh Eminent Cultural Personality Amit Bhomik amasung Sinam Jusna Rani Devi Saruyaki. Thoromadu Society ki Secretary S Deepak Kumar na conduct tauki. Thoromasiga mari leinana upambi chara yangkhai khak thabagi thorom amasu pangthoki haina Agartala dagi RK Tarunjit na paudam lagli. Leitadi ki oxygen ki tamakta khoina si pamise thajarimi pamise si hingan gi daitto kartebbo responsibility ogogini bodu gesta haibige सब धर्मों का हो सम्मान मानव मानव एक समान भारत माता एक हमारी Assam gi disaster management loisang gi maige degi pirakpa pau amagi matungina lagliba pung kunmari asigi manungda Kasar jila yauna Dima Hasau Dhubri Kokrajhar Nolbari amasung Udalguri jilana konba mafam singda nong kanna churaba yai hairi. Jiribam gi yamna maru oiba lambi ama oiriba Jiri Tipaimuk lambi Jeti Road lambi asi matam kuina dagi sembidana leirakpadagi Jingdong Leikai Women Association na lambi asibu semnanabagi demand tauraduna tha asigi 12 gi numidang pung 6 tagi pung 9 gi Jeti Road lambi thingjenbagi khongjang adu ngarang ingtapna loisinkhre. Ban loiraba matung Jingdong Leikai Community Hall da Jiribam da leiba CSO sing amadi maira paibi sing yauna makhataba khongjang gi matangda miyam gi oiba mifam amasu pangthokre. Makhataba khongjang gi matangda di Jiribam gi Deputy Commissioner na ngasi June gi tang 15 gi ayuk pung 10 da unasi hairakpagi matungina DC ga unaraba matungda makhataba khongjang changsinba haina yanaki hairi. Panba yai Jeti Road ki lambi sembi dabagi hauriba ihowa sida Jiribam gi JDU amadi Ajuka nasu mapung phana sagotkani haina phongdorokhibasu leikhre. June gi tang amadagi Jiribam gi Hilghat Community Hall da Sorok Atingbi Youth Club SAYC Jiribam na sinduna chatharakiba Mangasuba North East Jiribam Mix Kang Tournament L Rohini Kumar Rai Memorial Trophy gi ngarang sanakiba final match da Sinlon Club na Laisem Club pu Panjal Kunithoi ni panda maithiba piduna Sinlon Club na champion oikre. Laisem Club na toss ngamduna maigei khanki aduga Sinlon Club na kang kapa hoki. Apiba matam gi manungda Sinlon Club na Laisem Club po Panjal Kunithoi ni panda maithiba piki. Nupi gi best checkpheina H Bindarani Devi na lauki. Aduga nupi gi best lamthana O Syamala Devi na lauki. Asomda nupa gi best checkpheina L Chingkhai Tomana lauki aduga best lamthana TS Santos na lauki. Loisenbagi thoramda Hilghat Gram Panchayat ki Pradhan L Somorendra Singh na chief guest Sorok Atingbi Youth Club ki President M Gopal na President aduga Donor L Ranjit Kumar Singh na daista phamki. Final match asida M Noyon na referee oiki. Ningsingba yai tournament asi Bidanagar da leiba L Ranjit Kumar na mahaki leikidraba mapabungi mingda katpa trophy ni.
kunmathoi suba protest day gi thoram Imphal gi Kwakaitel amukona sinduna ngarang pangthokre. Protest day asi Krista kumja lising aniga amagi June gi tang 13 da Thailand gi konung Bangkok ta Bharat Sarkar amadi NSCN IM anina ceasefire makhatana sangdok hanbagi agreement lauthorokpada amukona khudakta without territorial limit haiba wahai aduna Manipur gi apunba saktamda akaiba pigani haina protest tawkiba numit adubu ningsingduna numit asi pangthokpani haina thoromda amuko gi president Phairoizam Nando Luang na phongdokre Kanglup Frup the Yumpham Weba organization Singda when appeal to Jining Midi Kanglup Frup the Yumpham or Chamber organization Singna a Koigi Manipuri upon Basakam Tugainaba when a bigano Magomelo Indiana Manipur Laminariba Kanglup Frup Sing America Kaibum Kaibum Tahalaga a Koigi Karikumba a Koigi Arwanda on the third one of Badaga London Himinari Basin now Singna Adumba Kaibum Kaibum BBC Gomelo Indiagi Machima Jetta Hambagi Tokiladu the Puni Toka Pigano Yokin Bigano Gomelo Indiagi Langa to Birugano Maramdi Madu Kalar Widaba Kongtang Mawagani Manipur Laminari Bakalo Purching the Machet Machet Tugaraga Tongan Bamakoi Home Masim when I have said Nasi Uriba Primum Jeda Madu Monkpona Rudaba Kongtang Mogani Aduna Madumba Manipur Yapun Sakam Tugaraga Magi Kangukueba Akogi Tongan Bama Magi Sim when I have said Masi Marubida Papa Tokani Puru Mani have said Amukon Hygienic Madam the Madumba Kongtang Dimak Amukona I don't want to put in Tokate Adumba Manipur Tukaiba Pamba Manipur upon Sakamgi Mayokaleva Manipur upon Sakamgi Mayoka Tangaba Kongtang Dimak Amukona Tap Tara Signagari Amata Mai Palo have said Masi Amukona Sigi Numit for this day Akogi 14 June for Mato Suga for this day in the city Amuka Yamda Maruina Kangu Aroibada Maroiba Pao Amukhanna Agartala Obhoinagarda Chayol ani chupna chatharakiba Manipur State Handloom Expo 2022 loisinkhre Lakliba pung kunmari da Kasar jila yauna Dima asawna chingma mafam singda nong kanna churaba yai hairi Pung nipu nipan gi Jeti Road lambi thingbagi khongjang ngarang loisinkhre DC ga unaraba matung makhata ba khongjang changsin gadawri Jiribamda sanakiba Rohini Kumar Memorial Trophy Kangi final match da Sinlon Club na Laisem Club pu Maithian Kre amasung kunmathoi suba protest day gi thoram Imphal gi Kwakaitel da amukona sinduna pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare